अहानबदे यamna maru oiba update khara kanglei pakki meradagi lokacharake ngamkhai lansilaktuna manipur sangna bahona ramba kene tara Assam Rifles na khuthokna bada laikidre Indo Myanmar ngamkhai paring da ngarang numidang Assam Rifles ki kangpuna counter insurgency sa thringe manung de Indo Myanmar border lan sintuna ain kaina manipur sangsinna bahona rakpa kene gilan mitara Assam Rifles kangbu amaga khuthokna bada laikidre hairi pawasin hai ngarang Indo Myanmar border paring pillar humpugan in Thoisandian district in New Somtal Khongjai village ta AR kangpuna counter insurgency sa thringai matamda kene gilan missing adu manipur ngamkhai lan sinduna sangsinna bahona rakki maduda AR gi kangpuna nong makeup to thingna bahona ki makha tana kene gilan missing na AR gi makhai tamna nong makeup silak bai ke ani makta akan mong de khutok na bada kene gi lanmi tara atu laikhidabani hairi kene ge khutok na bada manipur da best over 3 core Assam Rifles unit amagani hairi khutok raba matung da AR kangbu na makha tana khutok na pham pham singna thijin humjin bagi thabuk sathabada khusu kalai ka amorom sapagat pangamle amorom the Indian Army gi Eastern Command gi meke digi social media x thagalakpa post amagi matung inadi ngarang Indo Myanmar border de AR gi khutok na kiba thabduk adu asum bani haina phongdorakle Siroi Lili Festival de yelhumi meite singna sathok sasin tawbada athingu pirakla badi madada chenaba mi sing hena awabu oigani asang kasar thasi kundagi kungamari phabu khrulla pangthok kadurba Siroi Lili Festival gi lamdam asigi yelhumi meite singna sathok sasin tawbada yetpa amadi athingu pirakla badi madada chenariba sing adu hena awabu mayuk nagani haina Indigenous Peoples Forum Manipuri IEP FM gi president amasung asang kasar na phongdokre wafam asi IPF na sinduna ngasi Imphal Hotel gi sangai Hold pangthok ki bathoram da IPF na puthokpa news bulletin hauna bi matung in phong ki bagi thoram da pawmising na hangbo wahang amagi pawkhum pira duna asang kasar na hai ki bani magna makhata na hai lamdam asita narul sangsila ki ba mitop sing ne yelho mi sing da landa ba amadi yelho mi sing ki thabuk thoram sing ta yer apan pi bagi thabuk sataduna lagli ukrul da pangthok ka torbe Siroi Festival sathok sasin da athing batham gani hai duna kana gum kangbu amana social media da phongdor ki ba wafam adu miyam na thasbi ganu amadi sing na ba amata thambi ganu tangkhun nagalong na sungarang order ama thokre madugi mathakta wong reason amadi tongan ba CSO singna suhiram adugi matang du wafam kaya phongdo khiba laikre haina mahangna haiki mahangna makhata na haiki ukrul DC ukrul asi santi leibo mafam ni miyam gi demakta sada sama miyam bungak sen gani thajabiu haina phongdo khibani maduna yelhumi ekweina ukrul de yelhumi singi oiba thoram pangthok pada mitop singna miyam de ki hanbagi thabuk satharak liba asida asum bani haina logumsi Masida yelhumi singi wakalon charang na phawna basin bani haina lausi kari su amata makhoina tawba ngamloi tanja asi lawra lamdam asida laibe yelhumi sing amatu ena punduna yelhumi sing lamdam asigi senmit on amadi nat amadi culture bo kanana ba hotna minaba galoina mitop sing ne yekhai tin kai pirak liba asi thingna ba khongthang lomina si haiki amarom da IPF M news bulletin ngasi hona bi matung ena phongdu pagi thorom adu da Indigenous Peoples Forum Nagaland gi president da T Lima Zamir na chief guest UNC gi hanagi president da Gingam Gangmai amadi DM University ki Assistant Professor da Arambam Noni na guest of honor Indigenous Peoples Forum Manipur ki President Asang Kasana President oiki loina na tangkun nagalung ki hanagi President David K Simre Imphal Forum ki convener MB Tisan and Yelhomi Phurup ki Secretary RK Vijaya Lakshmi amadi All Manipuri Tribal Film Organization ki President Assurance Waikhom na mathang sitna special invitees oina saruk yaki Siroi Festival da kuki gilam phawduna meite singsat pe yaro hai ki bedu Sasinnaba loop Oiramle volunteer Eastern Zone ko bo masak khang da loop amana ukrul district ta pangthok da Siroi Lili yaw basat pada meite purup ki mi amata kuki jogi lam da sat pe yaro hai na thamnom ki bo pham ama social media sandor liba sigi matang da district police na thijilure thijin badu da hai loop asil laite hai ba khang bangam le hai na police na thora ki press release amana phongdorak le maramaduna masak khang da mamang phawbo laite loop asina thamno ki ba asimiyam ki biganu amari thaja biganu hai na police ki mai ke digi thamlak le loina ukrul district police na pimam asida miyamgi aki tu jungba phawdana ba ukrul Imphal lambi da matik saba security forcing thamdana sathok chasinda apan mapi dana ba hotna gani loina na Siroi Lili Festival asida miyam na mphung phana saruk ya ba ngamna ba Manipuri police na lokulak pa section thawrang asida miyam na sumating pangbiu haina police ki mai ke digi phongdorakle aduga mathangi update asina BJP na Congress party gi hiram amana tapunduna sarkar semna bo wafam leite BJP social media ma de news channel khada BJP gi MLA sing Congress party gi pulaga sarkar semna ba yai hai tu sandur liba paw asi ju yum pham yawda ma de aran ba pawni asi gum yum pham yawda ba aran ba paw sandur liba sim Bharatiya Janata Party gi meke de kan mong de yaning der phongtok le haina BJP Manipuri Pradesh ki General Secretary L Devan Singh hana khuyak pi dun thok pas serot amana phongdor le serot dun makhata dun hai asi gum bathabu asi makhata na tawduna ba sukhangalak le Bharatiya Janata Party gi legislature koding party gi matam pum badaleng na leire usung tungda su lengdan laikigani BJP na Congress party gi hiram amada tapunduna sarkar semna bo wafam leite democracy freedom of speech and freedom of expression khudung sabalaw ga laiba kiluru batan sa sitam yam de lan honna ba ya ba pausing amata phungbi ganu hairi